Ngasi kun suba mayang Imphal Local Conference ki thoramda 𝗧𝗛𝗦𝗡𝗕 santana asumna phongdoki Manipur da 𝗧𝗛𝗓𝗓 𝗧𝗛𝗓𝗓 asige makhada tawriba thabak singa si meeting santaba maramna lamdam asida leriba furup singi marakta amaga khatna hanba yengthina hanba rajniti gi yanataba luchingba singi mathakta maru oina 𝗣𝗥𝗘𝗦𝗓 gi mathakta Enforcement Directorate ki notice thajinba miyam gi luchingba amasung activist singi mayumda state force sing thajinduna amadi 𝗦𝗘𝗖𝗖 ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯐꯦꯁꯤꯁ ꯅꯠꯁꯤ ꯑꯃꯗꯤ ꯖꯤꯑꯣꯅꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯂꯦꯐ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯦꯀꯨꯂꯔ ꯑꯃꯁꯨꯡ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐꯣꯔꯁꯁꯤꯡꯒꯤ ꯊꯧꯗꯥꯡꯅꯤ ꯊꯧꯗꯥꯡ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯀꯦꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯅꯕ ꯑꯃꯁꯨꯡ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯀꯣꯟꯐꯔꯦꯟꯁ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯃꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯔꯠ ꯁꯂꯥꯝ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯎꯕꯤꯖꯝ ꯏꯕꯣꯕꯤ ꯁꯤꯡ ꯌꯨꯝꯅꯥꯝ ꯔꯥꯅꯥ ꯄ꯭ꯔꯇꯥꯞ ꯑꯃꯁꯨꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯛꯇꯤꯚꯤꯁꯠ ꯀꯥꯡꯖꯝ ꯁꯥꯎꯕꯁꯨ ꯐ꯭ꯔꯦꯇꯔꯅꯦꯜ ꯗꯦꯂꯤꯒꯦꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯅ ꯃꯦꯝꯕꯔ ꯃꯥꯄꯟꯅ ꯁꯥꯕ CPIM ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯀꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ 𝗂𝗑𝗏𝗡𝗎𝗒ꯕꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯈꯟꯈꯤ ngasi kun suba mayang Imphal Local Conference ki thoramda 𝗧𝗛𝗦𝗡𝗕 santana asumna phongdoki Manipur da 𝗧𝗛𝗓𝗓 asige makhada tawriba thabak singa si meeting santaba maramna lamdam asida leriba furup singi marakta amaga khatna hanba yengthina hanba rajniti gi yanataba luchingba singi mathakta maru oina 𝗣𝗥𝗘𝗦𝗓 gi mathakta Enforcement Directorate ki notice thajinba miyam gi luchingba amasung activist singi mayumda state force sing thajinduna amadi 𝗦𝗘𝗖𝗖 ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯐꯦꯁꯤꯁ ꯅꯠꯁꯤ ꯑꯃꯗꯤ ꯖꯤꯑꯣꯅꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯂꯦꯐ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯦꯀꯨꯂꯔ ꯑꯃꯁꯨꯡ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐꯣꯔꯁꯁꯤꯡꯒꯤ ꯊꯧꯗꯥꯡꯅꯤ ꯊꯧꯗꯥꯡ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯀꯦꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯅꯕ ꯑꯃꯁꯨꯡ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯀꯣꯟꯐꯔꯦꯟꯁ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯃꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯔꯠ ꯁꯂꯥꯝ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯎꯕꯤꯖꯝ ꯏꯕꯣꯕꯤ ꯁꯤꯡ ꯌꯨꯝꯅꯥꯝ ꯔꯥꯅꯥ ꯄ꯭ꯔꯇꯥꯞ ꯑꯃꯁꯨꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯛꯇꯤꯚꯤꯁꯠ ꯀꯥꯡꯖꯝ ꯁꯥꯎꯕꯁꯨ ꯐ꯭ꯔꯦꯇꯔꯅꯦꯜ ꯗꯦꯂꯤꯒꯦꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯅ ꯃꯦꯝꯕꯔ ꯃꯥꯄꯟꯅ ꯁꯥꯕ CPIM ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯀꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ 𝗂𝗑𝗏𝗡𝗎𝗒ꯕꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯈꯟꯈꯤ